ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯤꯅ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯄꯨꯔꯛꯑꯗꯤꯀꯣ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯠꯇꯦ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯀ꯭ꯌꯨꯒ ꯂꯦꯞꯇꯅ ꯍꯥꯏꯕꯗꯤ ꯀ꯭ꯌꯨꯒ ꯂꯦꯞꯇꯅ ꯉꯁꯤ ꯏꯂꯦꯛꯁꯟ ꯊꯣꯛꯏꯕꯁꯦ ꯏꯂꯦꯛꯁꯟꯗ ꯚꯣꯠ ꯊꯥꯗꯅꯤ ꯍꯥꯏꯕ ꯊꯣꯛꯂꯛꯂꯤꯕꯁꯦ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯄꯨꯔꯛꯑꯗꯤꯀꯣ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯗꯤꯀꯣꯅ ꯊꯣꯛꯂꯛꯈꯤꯕꯅ ꯑꯌꯥꯝꯕꯅꯤ ꯁꯤꯗ ngasi khoi democracy wahan thok leitaba tawning kushi tawrakpa over power tawrakpa muscle power sinarakpa karino khangdaba haibidi di karino khoi gi manipur sida ima leibak se tawri se karino election sida tawri se karino haibidi polling kharada nampu sapuda nongmai paiba kangu laaga haidi over power tawrakanda capture tawnaba tawriba se tasena haragadi history da manipur da di अमरोमददी होल मणिपुर अहानबनी हाइबे है तौरी पोचे अदुना अखोइद यामना नुंगाइतब करिनो पेंदब अखोइ हाइबदी गुजबम साइतारे अखोइ तु चुंग करिनो तौरिसिबो अखोइ सिबु मनी अखोइ मणिपुर सिदा थोइसे कइनो फिल्म दा कइदा अखोइगी मपान लमदा जगा खरदा अखोइना पाउ ताबा लई हाइबदी सुमाइना सिगुम थोखिबा थोप लई काइना हाइबा लई अदुबु अखोइ जगा अखोइ मणिपुर से इलेक्शन सिदबु हाइबदी इलेक्शन सिदा अखोइ हंदकी लान मरक सिदा यामसु वानरिबा इमा इबेन म्याम वारिबा लोजिंग लोयादा लैरिबा इचिन नाउसिंग म्याम ममा म्याम तुमम चाबुम खंगदा लैरिबा मतमसिदा इलेक्शन से तौदे यादन तौरे तौरिबा थोलैबसिसु सोल्यूशन अमदि फंगदिको हाइबगी वखलोंदा थोपिरैने तो थादबा थोलैने हाइतार सिदा नोंगै पाइबा खुलाई पाइबा कांगु खरना चंगजलगा हेक्ता तौनी कुशी तौरपा दुगा एजेंट लैरिबा एजेंट दगा से हेक्ता थोखरो हायरपा दगिदी मखोइना हेक्ता नमनिंगबा मफमदा नंबा अदगिदी पार्टी दोन अमगिदी पार्टिकुलरली एकोइगी बीजेपी गिदी फमनलपा अतै एजेंट म्याम थोखरो का हायरपा करिनो अखोइगी करिनो अदुदी कनाना थादोइबनो हाइबसे लोइना खंगे अदुदी तसेंगना हारबदा सी नहानदगी इरांग चाउना मणिपुर मै चा लैबसे कनानो हाइबसे सी तसेंगना ngasiगी इलेक्शन नुमिसिदा खंगे हाइबा यारेबा करिनो हाइ मतमदा ngari करिनो हाइ मतमदा नहानदगी तौरइबसे यंगबिउ हइदी कमायना सोल्यूशन से पुरकदोइनो खो इरांग से लोचंद्री से करिगिनो कमायन तौरिनो इलेक्शन सिना नाथैरका सत्खरे कायना अखोइगी मयाम चममनर कन्फ्यूजन अम लेरिंगा सिदा ngasi इलेक्शन सिदा अखोइगी पार्टी दोन अमगिना फमु का हाइबा अतैसिना थोखरो का हाइबा सिगुम्बा करिनो खंगदबा याम नुंगाइतबा हाइतारे अदुना अखोइ इवन अखोइ इसागी आइगी पार्टी आइगी तसेना आइगी अखोइगी पार्टी आरपीआई सिगी हाइजरबदा ngarang nungdangdagi hore jaga jaga खरगी आइगी एजेंट फमदोबा मी सिंगसिदा थोलकनुको कायन हायरंबा मसक खंगदब मी खर लागा थोलकनुको का हायरंबा ए नंग हयेंग थोलागदी नंग नतै जारोय अतताई तानी का हाइबिरंबा हाइदी फ्रीडम फंगदबा करिनो अखोइ मरक सिदा करिनो ज्ञानमेन तादबा अमा लैबा हाइतारे मी इचम चमजबा मियोय गाता ओइबने की मोइदे फावर कांदा हाइ थोलक पंगमदबसु यावरे तसेंगना हारबदा अदुना ngasi जगह अमदा निपिमचा अमदा हाइबदी आरपीआई की एजेंट ओरिबा नंग थोखरो हे नंग थोओ नंग सिदा फंबा यारोय नंग सिदा एजेंट ओइबि यारोय कायना इलेक्शन मनुंग सिदा अदुदा लैरिबा प्रिसाइडिंग ऑफिसर लैरिबा म्याम दो कैदोर लै सिक्योरिटी ऑफिसर लैरिबा म्याम दो कैदोर लै सेंट्रल फोर्सेस म्याम लैरिबा म्याम दो कैदोर लै सिदा मणिपुर दा लाइबा इलेक्शन की दमक लाइबा फोर्सेस म्याम दो कैदोर लै पुलिस म्याम लैरिबा म्याम दो कैदोर लै सिक्योरिटी लै म्याम दो कैदोर लै हाइबसे क्वेश्चन अमा चाउना हंगे बदुदी अदु नहानदगी मपादगी चंगजलपा सिंसिना खोइद इरांग तौरका नोंगै काप्ते हारिबसे सिदी लोइन ऑर्डर से सिदी ngasi इलेक्शन सिना साखी ओइरे ममांग थोइबा नोंमै पाइबा कांगु चंगजल अगबु अदुदा कयमता तौदबिदा येंगागा लैबा हाइबसे सिना सिगी साखीदी सिगी इरांग से सिगी क्राइसिस से कनाना थोअनबनो हाइबसे लोइना खंगेबा अदुना अखोइना हाइजनिंगबदी याम पेंदे अदुन लैरिबा पोलिंग स्टेशन दा लैरिबा पोलिंग स्टेशन अखोइ द फ्री एंड फेयर तौगिदबा मफम सिंगसिदा अखोइगी अमुक हन्ना रीपोल तौबगीदी थोक्ति थोपिरे अदुबु सिगुम्बसे अमुक हन्ना तौबिदनबा करिनो सि तुंग बौ सिगी ngasiगी नुमिसे निंगसेंगा लेहौरनी करिगिनो हाइ मतमदा ngasiगी नुमिसे अखोइगी डेमोक्रेसी की वाहन थोक लेतबा फ्रीडम लेतबा इसासे अखोइ इसासे करि तौदनो खंगदबा मिपुम प्रजाना भोट थदनिंगिबा इसागी अपाम तौनिंगिबदो फाजल पुंजल थंबा याम नुंगाइतबा अमा थोकपा हाइतारे अदुना अखोइदी तसेंगना इसामक अखोइ कैंडिडेट अमोय नतबदा मणिपुरी क्राइसिस सिदा आइसु रेस्पोंसिबल अम चोम लौजरिनी करिनो तौरिसिबो अखोइ इमा लेबाक्सिदा करिनो तौरिसिबो लोइन ऑर्डर कदाइदनो कनानो तौरिबसिबो करिनो तौरिबसिबो सिबु मिपो मियाम प्रजा अखोइ लेरिबि इमा इबेन सिंसिदबु नंफु साफु द कैदो मखोइ दगा चैबिबा ममा सिंग दगा हाइबि कीनबगा धमका तौबिबा
ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯩ ꯉꯁꯤ ꯑꯍꯟ ꯑꯃꯁꯨ ꯁꯣꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯅꯠꯇꯦꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯦ ꯚꯣꯠ ꯂꯦꯞꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯒ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯣꯏꯁꯦ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝ ꯑꯩꯅ ꯍꯦꯛ ꯍꯧꯖꯔꯛꯄꯗꯒꯤ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯖꯔꯛꯄꯗꯒꯤ ꯚꯣꯠ ꯂꯦꯞꯄꯗꯪꯒꯤ ꯅꯠꯇꯕꯤꯗ ꯉꯁꯤꯕꯨ ꯆꯪꯁꯤꯟꯖꯔꯛꯄꯁꯤꯗ ꯑꯗꯨꯒꯤ ꯃꯍꯦꯁ꯭ꯋꯔꯗ ꯎꯕꯤꯌꯣ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯇꯥꯍꯩꯗ꯭ꯔꯕ ꯎꯍꯩꯗ꯭ꯔꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯩ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯆꯪꯉꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯅꯨꯡꯗꯨꯗ ꯑꯦꯖꯦꯟ ꯑꯝꯇ ꯐꯝꯗꯕꯤꯗ ꯑꯩꯒꯤ ꯏꯁꯥꯃꯛꯁꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯂꯩꯖꯩ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧ ꯈꯪꯗꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯠꯂ ꯏꯔꯣꯏ ꯁꯦꯝꯕꯗ ꯆꯠꯄ ꯀꯥꯟꯗ ꯕꯨꯠ ꯑꯅꯤꯗꯨꯗ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯒꯤꯗꯤ ꯑꯗꯨ ꯑꯩꯅ ꯆꯠꯍꯧꯗꯕ ꯃꯐꯝ ꯈꯥꯏꯗꯦꯝꯗ ꯑꯣꯏꯔꯣ ꯑꯩꯅ ꯆꯠꯍꯧꯗꯕ ꯃꯐꯝ ꯖꯒꯥ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯍꯟꯐꯧ ꯁꯣꯛꯄ ꯌꯥꯎꯔꯤꯕ ꯁꯤ ꯀꯔꯤꯅꯣ ꯑꯣꯚꯔ ꯔꯨꯜ ꯇꯧꯔꯀꯥꯟꯗ ꯄꯥꯔꯇꯤ ꯑꯃꯗ ꯇꯣꯡꯉꯒ ꯄꯥꯔꯇꯤ ꯑꯃ ꯀꯥꯗꯕ ꯌꯥꯗꯦ ꯕꯤꯖꯦꯄꯤ ꯀꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯈꯔꯅ ꯇꯧꯔꯛꯄꯁꯦ ꯇꯁꯦꯡꯅ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯤꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯁꯤꯕꯨ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯄꯥꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯄꯥꯏꯔꯤꯕ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯥꯕꯨ ꯏꯀꯥꯏꯕ ꯐꯥꯎꯕꯤꯗꯕ꯭ꯔꯣ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯑꯣꯏꯗꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯩ ꯏꯃꯥ ꯍꯥꯠꯂꯁꯨ ꯏꯄꯥ ꯍꯥꯠꯂꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯎꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯩ ꯏꯃꯥꯁꯨ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗꯦ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯄꯥꯁꯨ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗꯦ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯄꯣꯜ ꯇꯧꯔꯤꯕꯁꯤꯗꯁꯨ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯀꯥꯟꯗ ꯍꯧꯈꯤꯕꯗꯣ ꯉꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯏꯁꯥꯅꯁꯨ ꯁꯣꯏꯔꯦꯗꯤ ꯁꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯄꯥꯊꯣꯛꯅ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯔꯒ ꯔꯤꯄꯣꯜ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯇꯧꯈꯤꯕ ꯃꯐꯝꯁꯤꯡꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯁ ꯑꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯝꯇ ꯁꯤꯟꯕꯤꯌꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯉꯁꯤ ꯊꯣꯛꯏꯕꯁꯦ ꯑꯗꯨꯒ ꯔꯤꯄꯣꯜ ꯇꯧꯔꯤꯕ ꯃꯐꯝꯁꯤ ꯔꯤꯄꯣꯜꯁꯦ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯩꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯔꯤꯄꯣꯜꯗꯤ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯔꯤꯄꯣꯜ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯗꯣ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯑꯣꯏꯔꯝꯗꯣꯏꯅꯦ ꯂꯥꯛꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯃꯤꯁꯤꯡ ꯈꯔꯗꯨꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅꯗꯤ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯂꯥꯛꯏꯕꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯀꯥꯏꯔꯛꯑꯀꯥꯟꯗ ꯃꯤꯅ ꯌꯦꯛꯅꯕꯅ ꯍꯔꯥꯎꯈꯤꯅꯕ ꯊꯕꯛꯇꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯇꯧꯔꯤꯕꯁꯦ ꯊꯧꯗꯣꯛꯄꯁꯦ ꯑꯗꯨꯅ ꯏꯁꯥꯅ ꯍꯦꯛꯇ ꯑꯃꯅ ꯍꯥꯏꯔꯛꯑꯦ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯥꯏꯔꯛꯑꯦꯅ ꯆꯠꯄꯤꯒꯅꯨ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯑꯆꯨꯝꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕ ꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯗꯣ ꯍꯣꯏ ꯁꯣꯏꯈꯤꯕ ꯂꯩꯔꯒꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯃꯨꯛꯇꯪ ꯑꯆꯨꯝꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯅ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯪꯁꯨ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯁꯨ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯗꯪ ꯅꯠꯇꯕꯤꯗ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍꯟꯗꯛꯀꯤ ꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯌꯦꯟꯕ ꯇꯁꯦꯡꯅ ꯑꯩꯅ ꯃꯪꯗꯕꯨ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯟꯒꯤ ꯂꯨꯄꯥ 100, 500, 1000 ꯌꯦꯟꯅꯕꯁꯦ ꯇꯧꯔꯣꯏꯀꯣ ꯄꯪꯊꯔꯣꯏꯀꯣ ꯇꯧꯔꯣꯏꯀꯣ ꯍꯥꯏꯕꯁꯦ ꯈꯟꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯗꯣꯟꯁꯨ ꯌꯦꯟꯕ ꯀꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯅꯔꯤꯕ ꯉꯥꯛꯇꯅꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯗꯨꯅ ꯄꯥꯔꯇꯤꯀꯨꯂꯔ ꯄꯥꯔꯇꯤ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨ ꯑꯦꯅꯤ ꯁꯦꯟ ꯌꯦꯟꯕ ꯗꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯂꯩꯗꯧꯅ ꯂꯩꯅꯤ ꯈꯟꯕ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯑꯗꯨꯕꯨ ꯃꯤ ꯍꯧꯖꯤꯛ ꯂꯨꯄꯥ 100, 500, 1000ꯅ ꯄꯪꯊꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗꯕꯨ ꯏꯃꯥꯁꯤꯡ ꯏꯄꯥꯁꯤꯡ ꯏꯆꯦꯁꯤꯡ ꯏꯇꯩꯁꯤꯡꯗ ꯃꯣꯏꯅ 100, 500, 1000 ꯌꯦꯡꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ तसेंना अखोई मणिपुर प्रजा से उसितेना ताकपनी सुक वारिंगाई मतम से तौरीसे अदुना सेन हेक्ता मी लेनी खलिबदो हंदकी तौरोइद्रा खनबनी हंदकी इलेक्शन सिदा अदुगी सक्तम अदुगी मम्मी अमसु उबा फंगे अदुना अखोई मणिपुर से कमाई तौगदबनो हाइबगी तसेंना ngasi budi press conference yam formal speech nate na haijari se thamoi dei pendaba manipur se ima leibak se amta kandaba yade kon thokjarakwa अखोई नि असida leibiri myam atopa leibiri myam su ima leibak nusiba ngatani adu karino tawri sibo adum chapmana hanai phiyom da teri meri same to same man laaga chapmana uwa phangba se अखोई मणिपुर से लान लोइग्रब्राने अखोई मणिपुर से वाबा लोइग्रब्राने रिलीफ कैम्प द लैसिबु हंजनग्रब्राने हाइबगी क्वेश्चन नम अखोई द लाए अदुना तसेंना अदुना याम पेन दबमदी लैरे अदु अदुबु
ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯁꯣꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯏꯔꯝꯗꯝꯁꯦ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯒꯤ ꯁ꯭ꯇꯔꯦꯡꯗꯨꯃ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯣꯏ ꯈꯜꯂꯝꯕ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯕꯨ ꯈꯜꯂꯨꯗꯕ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯁꯨꯡꯇꯧ ꯍꯟꯗꯛꯀꯤ ꯄꯣꯠꯁꯤꯗ ꯁꯨꯡꯌꯥꯎ ꯇꯧꯔꯛꯑꯔꯣꯏ ꯈꯟꯕ ꯄꯣꯠꯁꯨ ꯍꯦꯛ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯟꯗꯦꯝ ꯇꯧꯖꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯨꯔꯛꯁꯤ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯋꯥꯔꯕꯅꯤꯀꯣ ꯏꯃꯥꯁꯤ ꯋꯥꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯁꯤ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯣ ꯇꯁꯦꯡꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇꯪ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇꯪ ꯀꯟꯗꯕ ꯌꯥꯗꯦꯀೋ ꯍꯥꯏꯕꯒꯤ ꯑꯆꯨꯝꯕ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯝꯇ ꯆꯪꯁꯤꯟꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯀꯠꯂꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯦꯖꯦꯟꯅꯤ ꯀꯦꯞꯇꯦꯟ ꯒ꯭ꯔꯨꯞ ꯀꯦꯞꯇꯦꯟ ꯕꯤ.ꯑꯦꯟ. ꯁꯔꯃ ꯃꯍꯥꯛꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯔꯒ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯗꯤ.ꯁꯤꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯋꯥꯀꯠꯄ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯋꯥꯀꯠꯂꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝ ꯄꯤꯁꯜꯂꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯔꯤꯄꯣꯔꯠꯁꯤ ꯃꯃꯥꯡꯗꯁꯨ ꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄꯗꯤ ꯑꯩ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯍꯨꯝꯃꯨꯛꯅꯤ ꯑꯩ ꯊꯦꯡꯅꯔꯛꯏꯁꯦ ꯑꯩꯅ ꯃꯐꯝꯗꯨꯗ ꯎꯖꯔꯛꯄꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠ ꯑꯇꯣꯞꯄꯗꯒꯤ ꯄꯥꯎ ꯇꯥꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯆꯥꯎꯔꯥꯛꯅ 10ꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯊꯥꯖꯈꯤ ꯑꯩꯅ ꯊꯥꯖꯈꯤꯕꯁꯤ ꯋꯥꯠꯁꯑꯦꯞꯀꯤ ꯊ꯭ꯔꯨꯗ ꯃꯣꯏꯅ ꯊꯥꯕꯤꯔꯛꯑꯣꯅ RO ꯗ ꯊꯥꯖꯔꯦ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯑꯣꯕꯖꯔꯚꯔꯗꯁꯨ ꯊꯥꯖꯔꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤꯅ ADM ꯗ ꯊꯥꯖꯔꯦ ꯃꯣꯏ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯀ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯔꯛꯄꯗꯤ ꯑꯩ ꯃꯐꯝ 3ꯗ ꯊꯦꯡꯅꯖꯔꯛꯑꯦ